ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯂꯧꯅꯝ ꯍꯩꯕꯁꯤꯡꯒꯤ ꯃꯀꯣꯛ꯫ ꯑꯃꯝꯕ ꯑꯍꯤꯡ ꯑꯃꯗ ꯂꯋꯥꯏꯒꯤ ꯂꯧꯅꯝ ꯍꯩꯕ ꯑꯃꯒ ꯁꯍꯔꯒꯤ ꯂꯧꯅꯝ ꯍꯩꯕ ꯑꯃꯒ ꯂꯝꯕꯤꯗ ꯊꯦꯡꯅꯔꯝꯃꯤ꯫ ꯂꯋꯥꯏꯒꯤ ꯂꯧꯅꯝ ꯍꯩꯕꯗꯨꯒꯤ ꯃꯀꯣꯛꯇ ꯁꯨꯅꯨ ꯅꯨꯡꯒꯤ ꯕꯣꯔꯥ ꯄꯨꯔꯝꯃꯤ ꯑꯃꯁꯨꯡ ꯁꯍꯔꯒꯤ ꯂꯧꯅꯝ ꯍꯩꯕꯗꯨꯒꯤ ꯃꯀꯣꯛꯇ ꯎꯠꯀꯤ ꯕꯣꯔꯥ꯫ ꯂꯋꯥꯏꯒꯤ ꯂꯧꯅꯝ ꯍꯩꯕꯗꯨꯅ ꯍꯪꯂꯛꯏ, "ꯅꯪꯒꯤ ꯕꯣꯔꯥꯗ ꯀꯔꯤ ꯌꯥꯎꯔꯤꯕꯒꯦ?" ꯁꯍꯔꯒꯤ ꯂꯧꯅꯝ ꯍꯩꯕꯗꯨꯅ ꯈꯨꯝꯂꯛꯏ, "ꯀꯔꯄꯨꯔꯅꯤ, ꯑꯗꯨꯒ ꯅꯪꯒꯤꯗꯅ ꯀꯔꯤ ꯌꯥꯎꯔꯤꯕ?" ꯂꯋꯥꯏꯒꯤ ꯂꯧꯅꯝ ꯍꯩꯕꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯣ, ꯃꯁꯤꯗ ꯂꯤꯛ ꯀꯣꯜ ꯈꯨꯖꯤ ꯌꯥꯎꯏ, ꯄꯥꯝꯂꯕꯗꯤ ꯍꯥꯏꯌꯨ." ꯁꯍꯔꯒꯤ ꯂꯧꯅꯝ ꯍꯩꯕꯗꯨꯅ ꯈꯨꯝꯂꯛꯏ, "ꯐꯩ, ꯂꯧꯒꯦ, ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯀꯔꯄꯨꯔ ꯂꯩꯒꯦ ꯍꯥꯏꯔꯕꯗꯤ." ꯃꯈꯣꯏ ꯑꯅꯤ ꯌꯥꯅꯔꯦ, ꯕꯣꯔꯥꯁꯤꯡ ꯑꯗꯨ ꯑꯣꯟꯅꯔꯦ꯫ ꯂꯋꯥꯏꯒꯤ ꯂꯧꯅꯝ ꯍꯩꯕꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯃꯌꯨꯝꯗ ꯆꯠꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯍꯥꯏꯔꯝꯃꯤ, "ꯌꯦꯡꯉꯨ, ꯉꯁꯤ ꯑꯩꯅ ꯀꯔꯝꯅ ꯈꯨꯠꯃꯥꯕꯅꯣ ꯍꯥꯏꯕꯗꯨ꯫ ꯑꯔꯦꯝꯕ ꯁꯨꯅꯨ ꯅꯨꯡꯗꯨꯒꯤ ꯃꯍꯨꯠꯇ ꯀꯔꯄꯨꯔꯒꯤ ꯕꯣꯔꯥ ꯂꯧꯔꯛꯂꯤꯕꯅꯤ." ꯑꯁꯣꯝꯗ ꯁꯍꯔꯒꯤ ꯂꯧꯅꯝ ꯍꯩꯕꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯛꯏ, "ꯑꯄꯪꯕ ꯑꯃꯗ ꯎꯠ ꯕꯣꯔꯥ ꯄꯤꯔꯒ ꯂꯤꯛꯀꯣꯟꯒꯤ ꯕꯣꯔꯥ ꯂꯧꯔꯛꯏ꯫ ꯃꯃꯤꯠꯇ ꯎꯠ ꯇꯥꯔꯛꯂꯒ ꯈꯪꯂꯅꯤ, ꯁꯤꯁꯅꯨ ꯑꯄꯪꯕꯗꯣ, ꯑꯁꯨꯛ ꯄꯪꯕꯗꯨꯅ ꯍꯤꯡꯗꯨꯅ ꯀꯔꯤ ꯇꯧꯔꯨꯒꯅꯤ?" ꯌꯨꯝ ꯑꯅꯤꯃꯛꯇ ꯑꯉꯥꯡꯁꯤꯡꯅ ꯕꯣꯔꯥꯁꯤꯡ ꯑꯗꯨ ꯌꯦꯡꯅꯤꯡꯕꯅ ꯈꯧꯔꯥꯡꯅ ꯀꯣꯏꯁꯤꯜꯂꯝꯃꯤ꯫ ꯑꯃꯗꯅ ꯁꯨꯅꯨ ꯅꯨꯡ, ꯑꯃꯗꯅ ꯎꯠ ꯌꯥꯎꯔꯝꯕ ꯊꯦꯡꯅꯕꯗ ꯉꯛꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯂꯧꯅꯝ ꯍꯩꯕꯁꯤꯡ ꯑꯗꯨ ꯃꯥꯏꯊꯣꯡ ꯃꯛꯁꯤꯜꯂꯝꯃꯤ꯫ ꯌꯨꯝ ꯑꯅꯤꯃꯛꯇ ꯃꯈꯣꯏꯒꯤ ꯅꯨꯄꯤꯅ ꯉꯥꯡꯂꯛꯂꯤ, "ꯕꯨꯙꯤ ꯂꯧꯁꯤꯡꯒ ꯌꯦꯛꯅꯔꯕ ꯃꯤꯕꯨ ꯀꯔꯤ ꯇꯧꯒꯅꯤ? ꯒꯞꯇꯅꯤ ꯇꯧꯒꯗꯕ꯫ ꯃꯈꯣꯏꯕꯨ ꯍꯦꯟꯅ ꯉꯛꯄ ꯂꯩꯇꯦ꯫ ꯂꯧꯅꯝ ꯍꯩꯕꯅ ꯂꯧꯅꯝꯕꯤꯔꯦ, ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯀꯔꯤꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ." ꯋꯥꯉꯥꯡꯁꯤꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯃꯣꯏꯒꯤ ꯑꯁꯣꯛꯄꯗ ꯊꯨꯝ ꯆꯥꯏꯁꯤꯟꯕꯒꯨꯝ ꯊꯣꯛꯂꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯇꯨꯡꯗ ꯂꯧꯅꯝ ꯍꯩꯕ ꯑꯅꯤ ꯑꯗꯨ ꯀꯩꯊꯦꯜꯗ ꯑꯃꯨꯛ ꯊꯦꯡꯅꯔꯦ꯫ ꯃꯤꯠꯆꯥꯟꯅꯕꯗ ꯃꯈꯣꯏ ꯐꯥꯛ ꯐꯥꯛ ꯅꯣꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯔꯨꯞ ꯁꯥꯟꯅꯔꯦ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯕꯥꯅꯤ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯅꯕ ꯋꯥꯔꯦꯞ ꯂꯧꯔꯝꯃꯤ꯫ ꯃꯔꯨꯞꯀꯤ ꯋꯥꯈꯜ ꯆꯦꯠꯁꯤꯟꯅꯅꯕ ꯑꯃꯅ ꯑꯃꯕꯨ ꯏꯁꯣꯔꯗ ꯀꯠꯄ ꯍꯩꯔꯨꯛ ꯃꯈꯨꯠꯃꯛꯅ ꯄꯤꯖꯅꯔꯝꯃꯤ꯫ ꯁꯍꯔꯒꯤ ꯂꯧꯅꯝ ꯍꯩꯕꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏꯒꯨꯝꯕ ꯂꯧꯅꯝ ꯍꯩꯕꯁꯦ ꯇꯤꯟꯅꯈ꯭ꯔꯕꯗꯤ ꯀꯅꯥꯁꯨ ꯈꯥꯡꯕ ꯉꯝꯒꯗꯕ ꯂꯩꯇ꯭ꯔꯦ꯫ ꯀꯩꯊꯦꯜ ꯃꯆꯥ ꯑꯆꯧꯕ, ꯂꯋꯥꯏ, ꯁꯍꯔ, ꯂꯥꯏꯁꯪ ꯑꯃꯗ ꯍꯦꯛꯇ ꯆꯪꯈꯤꯕꯗ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯉꯥꯡꯒꯗꯕꯅꯤ." ꯑꯇꯣꯞꯄ ꯂꯧꯅꯝ ꯍꯩꯕꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯤꯔꯥ ꯃꯅꯤ ꯃꯨꯛꯇꯥ, ꯁꯅꯥ ꯂꯨꯄꯥꯗꯤ ꯀꯅꯥꯅꯁꯨ ꯍꯨꯔꯥꯟꯕ ꯉꯝꯃꯤ꯫ ꯑꯩꯈꯣꯏꯗꯤ ꯕ꯭ꯔꯥꯝꯍꯟꯒꯤ ꯃꯔꯥꯏꯕꯛꯀꯤ ꯆꯟꯗꯟ ꯑꯃꯁꯨꯡ ꯅꯨꯄꯤꯒꯤ ꯃꯤꯠꯀꯤ ꯀꯥꯖꯜ ꯐꯥꯎꯕ ꯍꯨꯔꯥꯟꯕ ꯀꯅꯥꯅ ꯈꯪꯄꯣꯠ ꯅꯠꯇꯦ." ꯂꯋꯥꯏꯒꯤ ꯂꯧꯅꯝ ꯍꯩꯕ ꯑꯃꯗꯤ ꯁꯍꯔꯒꯤ ꯂꯧꯅꯝ ꯍꯩꯕ ꯑꯅꯤꯅ ꯍꯅꯨꯕꯤ ꯑꯃ ꯃꯈꯣꯏꯒꯤ ꯄꯥꯟꯗꯝ ꯑꯣꯏꯅꯅꯕ ꯋꯥꯔꯦꯞꯅꯔꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨ ꯏꯅꯥꯛ ꯈꯨꯜꯂꯤ, ꯑꯍꯜ ꯑꯣꯏꯕꯅ ꯃꯈ꯭ꯋꯥꯡ ꯀꯣꯜꯂꯤ꯫ ꯃꯍꯥꯛ ꯆꯩꯁꯨꯒꯤ ꯃꯇꯦꯡꯅ ꯈꯔ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗꯨ ꯃꯉꯥꯏꯔꯦ꯫ ꯍꯅꯨꯕꯤꯗꯨ ꯎꯅꯗ꯭ꯔꯤꯉꯩꯗ ꯃꯈꯣꯏꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯍꯪꯗꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯈꯪꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯇꯨꯡꯗ ꯃꯈꯣꯏ ꯍꯅꯨꯕꯤꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯂꯤ ꯑꯃꯁꯨꯡ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯈꯨꯔꯨꯝꯂꯒ ꯍꯥꯏꯔꯛꯏ, "ꯏꯅꯦ ꯏꯕꯦꯝꯃ, ꯅꯌꯥꯁꯤꯡꯕꯨ ꯀꯥꯎꯕꯤꯔꯕ꯭ꯔꯥ? ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯂꯨꯍꯣꯡꯕꯅꯤ, ꯏꯅꯦ ꯁꯣꯏꯗꯅ ꯆꯠꯄꯤꯒꯗꯕꯅꯤ꯫ ꯏꯅꯦꯅ ꯏꯃꯨꯡꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜꯅꯤ, ꯂꯦꯡꯂꯁꯤ ꯏꯅꯦ꯫ ꯊꯕꯛ ꯄꯨꯝꯕ ꯏꯅꯦꯅ ꯌꯦꯡꯁꯤꯟꯕꯤꯌꯨ, ꯊꯨꯅ ꯂꯣꯏꯁꯤꯟꯕꯤꯔꯨꯔꯣ, ꯑꯩꯈꯣꯏꯒ ꯂꯣꯏꯅꯅ ꯂꯦꯡꯂꯁꯤ." ꯍꯅꯨꯕꯤꯗꯣ ꯆꯍꯤ ꯀꯌꯥꯗꯒꯤ ꯃꯄꯥꯝ ꯆꯠꯂꯝꯗꯦ ꯍꯥꯏꯕꯁꯤꯁꯨ ꯑꯆꯨꯝꯕꯅꯤ꯫ ꯃꯄꯥꯝꯁꯨ ꯌꯥꯝꯅ ꯂꯥꯞꯄꯅꯤ꯫ ꯃꯐꯝꯁꯤꯒꯤ ꯊꯕꯛꯁꯤ ꯀꯅꯥꯗ ꯁꯤꯟꯅꯔꯝꯒꯅꯤ? ꯃꯍꯥꯛ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯑꯃꯗꯤ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗꯣ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯃꯤꯠꯇ ꯄꯤ ꯁꯤꯟꯊꯔꯝꯃꯤ꯫ ꯆꯍꯤ ꯀꯌꯥ ꯃꯔꯨꯝꯒꯤ ꯇꯨꯡꯗ ꯃꯌꯥꯁꯤꯡ ꯎꯔꯨꯕꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯇꯣꯜꯂꯕꯁꯤꯡꯁꯦ ꯀꯌꯥꯝ ꯊꯥꯞꯅ ꯂꯥꯛꯂꯤꯕꯅꯣ, ꯆꯣꯛꯊꯔꯝꯂꯒꯅꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯁꯅꯥꯒꯤ ꯇꯦꯡꯀꯣꯠꯇ ꯊꯥꯎ ꯄꯤꯗꯨꯅ ꯃꯆꯥꯅꯨꯄꯥꯗ ꯃꯈꯣꯏꯕꯨ
ꯄꯨꯈ꯭ꯔꯤꯗ ꯄꯨꯗꯨꯅ ꯆꯠꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯂꯧꯅꯝ ꯍꯩꯕꯁꯤꯡꯗꯨꯅ ꯊꯥꯎꯗꯨ ꯃꯁꯥꯗ ꯇꯩꯔꯦ, ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯗꯨꯅ ꯏꯔꯨꯖꯔꯦ, ꯇꯦꯡꯒꯣꯠꯇꯨ ꯅꯥꯄꯤ ꯃꯔꯛꯇ ꯂꯣꯠꯁꯤꯜꯂꯦ꯫ ꯌꯨꯝꯗ ꯍꯅꯨꯕꯤꯗꯨꯅ ꯊꯣꯡꯕ ꯆꯥꯛ ꯆꯥꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯀ꯭ꯋꯥꯛꯇꯨ ꯌꯥꯝꯅ ꯐꯠꯇꯦ, ꯑꯁꯤꯒꯨꯝꯕ ꯂꯧꯅꯝꯁꯤ ꯇꯧꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯇꯦꯡꯒꯣꯠꯇꯨ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯊꯝꯂꯒ ꯀꯨꯝꯊꯕꯅꯤ꯫ ꯀ꯭ꯋꯥꯛꯇꯨꯒꯤ ꯃꯇꯨꯡ ꯐꯅ ꯁꯥꯡꯅ ꯇꯥꯟꯅꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯗꯤ ꯃꯤꯠꯃꯥꯡꯗꯒꯤ ꯃꯥꯡꯈ꯭ꯔꯦ꯫ ꯑꯩꯈꯣꯏ ꯀꯣꯛ ꯉꯥꯎꯗꯨꯅ ꯂꯩꯍꯧꯔꯕꯅꯤ꯫" ꯍꯅꯨꯕꯤꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯃꯈꯣꯏꯒꯤ ꯐꯠꯇꯕ ꯂꯧꯁꯤꯡ ꯑꯗꯨ ꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯂꯧꯅꯝ ꯍꯩꯕꯁꯤꯡꯗꯨꯅꯗꯤ ꯃꯍꯥꯛ ꯄꯪꯂꯕꯅꯤ ꯈꯟꯗꯣꯛꯂꯝꯃꯤ꯫ ꯇꯦꯡꯒꯣꯠ ꯃꯥꯡꯈꯤꯕꯗꯨꯒꯤ ꯍꯅꯨꯕꯤꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯍꯥꯛ ꯅꯤꯡꯉꯝꯗ꯭ꯔꯦ ꯂꯨꯄꯥꯒꯤ ꯀꯣꯔꯤꯒꯤ ꯇꯦꯡꯒꯣꯠ ꯀꯔꯤꯒꯤ ꯄꯤꯔꯝꯗ꯭ꯔꯤꯕꯅꯣ ꯍꯥꯏꯅ꯫ ꯁꯅꯥ ꯃꯥꯡꯕꯗꯨ ꯃꯍꯥꯛꯅ ꯐꯠꯇꯅ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛ ꯂꯨꯍꯣꯡꯕꯗꯨ ꯆꯠꯇꯅꯕ ꯋꯥꯔꯦꯞꯂꯦ꯫ ꯃꯆꯥꯅꯨꯄꯥꯕꯨ ꯆꯠꯂꯨꯅꯕ ꯍꯥꯏꯔꯛꯏ꯫ ꯂꯧꯅꯝ ꯍꯩꯕꯁꯤꯡꯗꯨꯒ ꯂꯣꯏꯅꯅ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯂꯨꯍꯣꯡꯕ ꯌꯥꯎꯅꯕꯒꯤꯗꯃꯛ ꯈꯣꯡꯁꯥꯜꯂꯛꯂꯤ꯫ ꯂꯝꯕꯤꯗ ꯂꯧꯅꯝ ꯍꯩꯕ ꯑꯅꯤꯗꯨꯅ ꯍꯅꯨꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯂꯦ꯫ ꯅꯪꯗꯤ ꯂꯤꯛ ꯀꯣꯟ ꯌꯥꯝꯅ ꯁꯤꯔꯤ ꯄꯣꯠꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯂꯤꯛ ꯃꯆꯥ ꯑꯃꯇꯪ ꯕꯟꯙꯥꯟ ꯊꯝꯂꯕꯗꯤ ꯑꯩꯈꯣꯏ ꯑꯍꯥꯎ ꯑꯍꯥꯎꯕ ꯆꯥꯛ ꯑꯦꯟꯁꯥꯡ ꯆꯥꯕ ꯌꯥꯒꯅꯤ꯫" ꯍꯅꯨꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯈꯨꯝꯂꯛꯏ, "ꯃꯃꯜ ꯌꯥꯝꯕ ꯄꯣꯠ ꯀꯔꯤꯒꯤ ꯕꯟꯙꯥꯟ ꯊꯝꯂꯨꯅꯤ? ꯃꯤꯑꯣꯏꯕꯅ ꯇꯧꯐꯝ ꯈꯪꯗꯕꯗ ꯑꯁꯨꯝꯅ ꯍꯦꯛ ꯍꯦꯛ ꯇꯧꯕꯅꯤ꯫ ꯃꯐꯝꯁꯤꯗ ꯑꯩꯕꯨ ꯈꯪꯕ ꯃꯤ ꯌꯥꯝꯅ ꯂꯩ꯫ ꯃꯈꯣꯏꯅ ꯑꯄꯥꯝꯕ ꯆꯥꯛ ꯑꯦꯟꯁꯥꯡ ꯄꯤꯖꯒꯅꯤ꯫ ꯑꯩꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯋꯥꯔꯤ ꯁꯥꯔꯕꯗꯤ ꯑꯩꯅ ꯍꯥꯏꯕꯗꯨ ꯅꯈꯣꯏꯁꯨ ꯍꯥꯏꯌꯨ꯫ ꯀꯅꯥꯒꯨꯝꯕꯅ ꯅꯈꯣꯏꯗ ꯍꯪꯂꯕꯗꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯅꯤꯃꯛ, ꯑꯗꯨꯗꯤ ꯅꯈꯣꯏ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯑꯅꯤꯃꯛ ꯍꯥꯏꯒꯗꯕꯅꯤ꯫" ꯂꯧꯅꯝ ꯍꯩꯕꯁꯤꯡ ꯑꯗꯨꯅ ꯍꯅꯨꯕꯤꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥ ꯑꯗꯨ ꯌꯥꯔꯦ꯫ ꯑꯃꯗꯒꯤꯗꯤ ꯑꯅꯤꯅ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯐꯕꯅꯤ꯫ ꯍꯅꯨꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯈꯨꯜ ꯑꯗꯨꯒꯤ ꯏꯅꯥꯛꯈꯨꯟꯕꯒꯤꯗ ꯆꯠꯂꯒ ꯃꯇꯣꯝꯇ ꯉꯥꯏꯔꯕ ꯃꯇꯝꯗ ꯍꯥꯏꯔꯝꯃꯤ, "ꯑꯩꯅ ꯑꯗꯣꯝꯒꯤꯗꯃꯛꯇ ꯊꯕꯛ ꯁꯨꯕ ꯑꯅꯤ ꯄꯨꯔꯛꯂꯕꯅꯤ꯫ ꯃꯈꯣꯏ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯤꯅꯥꯏ ꯑꯣꯏꯔꯒꯗꯕꯅꯤ꯫ ꯃꯈꯣꯏ ꯃꯁꯥ ꯃꯎ ꯌꯥꯝꯅ ꯐꯩ, ꯂꯧ ꯏꯪꯈꯣꯜꯒꯤ ꯊꯕꯛ ꯁꯨꯕ ꯍꯩꯕꯅꯤ꯫ ꯑꯩꯉꯣꯟꯗ ꯄꯩꯁా ꯃꯇꯤꯛ ꯆꯥꯅ ꯄꯤꯌꯨ꯫" ꯃꯈꯣꯏꯕꯨ ꯎꯔꯒ ꯈꯨꯜꯒꯤ ꯏꯅꯥꯛꯈꯨꯟꯕꯗꯨ ꯍꯔꯥꯎꯅ ꯌꯦꯡꯂꯝꯃꯤ꯫ "ꯑꯃꯔꯥ ꯅꯠꯇ꯭ꯔꯒ ꯑꯅꯤꯃꯛꯂꯥ?" ꯂꯧꯅꯝ ꯍꯩꯕꯁꯤꯡꯗꯨꯅ ꯈꯨꯝꯂꯛꯏ, "ꯑꯅꯤꯃꯛ ꯑꯩꯈꯣꯏ ꯌꯥꯔꯦ꯫" ꯍꯅꯨꯕꯤꯒꯤ ꯃꯆꯥꯅ ꯄꯩꯁా ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯂꯧꯅꯝ ꯍꯩꯕꯁꯤꯡꯗꯨꯅ ꯈꯜꯂꯝꯃꯤ, ꯃꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕ ꯁꯤꯜ ꯂꯥꯡꯕ ꯆꯠꯂꯤꯕ ꯑꯣꯏꯔꯤꯅꯤ ꯍꯥꯏꯗꯨꯅ꯫ ꯍꯅꯨꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯌꯣꯟꯊꯣꯛꯂꯝꯕꯅꯤ, ꯏꯅꯥꯛꯈꯨꯟꯕꯗꯨꯒꯤ ꯃꯤꯅꯥꯏ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯕ ꯉꯝꯂꯝꯗꯦ꯫ ꯃꯈꯣꯏꯕꯨ ꯏꯪꯈꯣꯜꯒꯤ ꯊꯕꯛ ꯁꯨꯅꯅꯕ ꯄꯨꯔꯦ꯫ ꯃꯇꯝꯗꯨꯗ ꯃꯈꯨꯠꯂꯣꯟ ꯑꯗꯨꯅ ꯍꯥꯏꯖꯔꯛꯂꯦ, "ꯏꯕꯨꯡꯉꯣ, ꯄꯨꯟꯁꯤꯗ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯃꯠꯇ ꯁꯨꯖꯗꯦ, ꯏꯁꯤꯡ ꯄꯨꯟꯊꯥꯡ ꯑꯃꯠꯇ ꯁꯣꯛꯂꯛꯇꯦ, ꯑꯁꯤꯒꯨꯝꯕ ꯏꯃꯨꯡꯒꯤ ꯃꯤꯁꯨ ꯅꯠꯆꯗꯦ꯫ ꯅꯨꯄꯥꯃꯆꯥꯗꯨꯅ ꯆꯥꯛꯂꯦꯟ ꯑꯃꯒꯤ ꯕꯥꯔꯇꯣꯟ ꯇꯧꯕꯅꯤ꯫ ꯀꯔꯤ ꯈꯪꯂꯨꯒꯅꯤ ꯑꯩꯈꯣꯏꯕꯨ ꯑꯁꯨꯝꯅ ꯌꯣꯟꯊꯣꯛꯂꯝꯒꯅꯤ ꯍꯥꯏꯕꯗꯤ? ꯏꯅꯥꯛꯈꯨꯟꯕꯗꯨ ꯄꯦꯠꯊꯒꯟꯕ ꯃꯤꯗꯥ ꯅꯠꯇꯦ꯫ ꯑꯩꯒ ꯃꯗꯨꯒ ꯃꯔꯤ ꯂꯩꯅꯗꯦ꯫ ꯑꯩꯍꯥꯛꯅ ꯅꯈꯣꯏꯒꯤꯗꯃꯛꯇ ꯄꯩꯁా ꯌꯥꯝꯅ ꯄꯤꯈ꯭ꯔꯕꯅꯤ꯫ ꯄꯨꯛꯆꯦꯜ ꯐꯖꯕꯅ ꯁꯤꯟꯐꯝ ꯄꯥꯏꯕ ꯌꯥꯕ ꯅꯠꯇꯦ꯫ ꯂꯧꯅꯝꯕꯁꯤꯡ ꯑꯗꯨ ꯀꯞꯇꯦ ꯍꯥꯏꯕꯗ ꯃꯉꯥꯏꯔꯦ꯫ ꯀꯅꯥꯅꯣ ꯑꯃ ꯑꯩꯈꯣꯏꯒ ꯂꯣꯏꯅꯅ ꯊꯥꯕꯤꯌꯨ꯫ ꯑꯩꯈꯣই ꯃꯥꯕꯨ ꯊꯤꯒꯅꯤ ꯑꯃꯁꯨꯡ ꯑꯗꯣꯝꯒꯤ ꯄꯩꯁꯥ ꯍꯟꯗꯣꯛꯍꯟꯒꯅꯤ꯫ ꯏꯅꯥꯛꯈꯨꯟꯕꯗꯣ ꯃꯃꯩꯗ ꯃꯈꯣꯏꯒꯤ ꯃꯔꯥꯜ ꯂꯩꯇꯕꯅꯤ ꯍꯥꯏꯕꯁꯤ ꯈꯔ ꯊꯥꯖꯔꯛꯂꯝꯃꯤ꯫ ꯂꯧꯅꯝꯕ ꯑꯉꯥꯡꯗꯨ ꯊꯤꯕꯗ ꯃꯥꯒꯤ ꯃꯅꯥꯏ ꯑꯃꯒ ꯃꯈꯣꯏꯒ ꯂꯣꯏꯅꯅ ꯊꯥꯔꯝꯃꯤ꯫ ꯃꯔꯛꯁꯤꯗ ꯍꯅꯨꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯁꯒꯣꯜ ꯌꯥꯡꯅ ꯊꯧꯗꯨꯅ ꯆꯠꯈꯤꯕꯅ ꯃꯊꯪꯒꯤ ꯈꯨꯡꯒꯪꯗ ꯊꯨꯡꯂꯔꯦ꯫ ꯃꯐꯝꯗꯨꯗ ꯑꯊꯨꯝ ꯑꯍꯥꯎ ꯌꯣꯟꯕ ꯗꯨꯀꯥꯟ ꯑꯃꯗ ꯂꯦꯞꯂꯝꯃꯤ ꯑꯃꯁꯨꯡ ꯃꯈꯨꯠ ꯑꯅꯤ ꯆꯪꯗꯨꯅ ꯑꯊꯨꯝ ꯑꯍꯥꯎ ꯆꯥꯔꯝꯃꯤ꯫ ꯗꯨꯀꯥꯟ ꯐꯝꯂꯤꯕꯗꯨꯅ ꯃꯁꯤꯗ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯦ꯫ ꯃꯃꯩ ꯊꯪꯗ ꯍꯥꯏꯔꯛꯂꯦ, "ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯕ ꯄꯥꯝꯂꯕꯗꯤ ꯃꯃꯜ ꯍꯥꯟꯅ ꯄꯤꯔꯒ ꯆꯥꯎ꯫" ꯍꯅꯨꯕꯤꯒꯤ ꯃꯆꯥꯅ ꯍꯥꯏꯔꯛꯏ, "ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯑꯩꯒꯤ ꯏꯃꯤꯡ ꯀꯛꯆꯦꯡ ꯀꯧꯏ꯫ ꯅꯄꯥꯗ ꯆꯠꯂꯒ ꯍꯥꯏꯔꯨꯆꯣ꯫ ꯀꯛꯆꯦꯡꯅ ꯑꯊꯨꯝ ꯑꯍꯥꯎ ꯆꯥꯔꯦ ꯄꯩꯁꯥ ꯄꯤꯗꯅ꯫
ꯃꯍꯥꯛꯅ ꯈꯪꯒꯅꯤ ꯑꯩꯍꯥꯛꯀꯤ ꯃꯔꯨꯞꯅꯤꯅꯦ꯫ ꯅꯨꯄꯥ ꯃꯆꯥꯗꯨ ꯆꯦꯟꯅ ꯆꯦꯟꯅ ꯆꯠꯂꯝꯃꯤ ꯑꯃꯁꯨꯡ ꯃꯄꯨꯗ ꯑꯉꯛꯄ ꯀꯛꯆꯦꯡꯒꯤ ꯃꯔꯝꯗ ꯍꯥꯏꯔꯨꯔꯤ꯫ ꯑꯊꯨꯝ ꯑꯍꯥꯎ ꯌꯣꯟꯕꯗꯨꯅ ꯃꯉꯣꯟꯗ ꯑꯗꯨꯝ ꯆꯩꯔꯛꯏ꯫ ꯑꯄꯪꯕꯁꯤꯡꯒꯤ ꯃꯀꯣꯛ, ꯀꯛꯆꯦꯡꯅ ꯑꯊꯨꯝ ꯑꯍꯥꯎ ꯆꯥꯕꯕꯨ ꯀꯌꯥꯝ ꯆꯥꯒꯅꯤ? ꯗꯨꯀꯥꯟ ꯍꯥꯡꯗꯨꯅ ꯊꯝꯂꯝꯂꯤꯕꯗꯨꯕꯨ ꯆꯠꯂꯨ ꯊꯨꯅꯃꯛ ꯗꯨꯀꯥꯟꯗ꯫ ꯃꯔꯛꯁꯤꯗ ꯂꯧꯅꯝ ꯍꯩꯕꯗꯨꯅ ꯑꯊꯨꯝ ꯑꯍꯥꯎꯅ ꯊꯜꯂꯕ ꯈꯥꯎꯗꯨꯒ ꯂꯣꯏꯅꯅ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯆꯠꯈ꯭ꯔꯤ꯫ ꯂꯝꯕꯤꯗ ꯍꯅꯨꯕꯤ ꯑꯃ ꯐꯖꯔꯕꯤ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯆꯠꯂꯝꯃꯤ꯫ ꯍꯅꯨꯕꯤꯒꯤ ꯃꯆꯥ ꯑꯗꯨ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯐꯖꯕꯗ ꯉꯥꯎꯔꯝꯃꯤ꯫ ꯃꯥꯅ ꯃꯅꯥꯛ ꯅꯛꯅ ꯊꯧꯖꯤꯜꯂꯒ ꯅꯨꯄꯤ ꯃꯆꯥꯗꯨ ꯁꯒꯣꯜꯗ ꯆꯤꯡꯈꯠꯇꯨꯅ ꯄꯨꯈ꯭ꯔꯦ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯂꯥꯎꯔꯛꯏ꯫ ꯍꯅꯨꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯅꯆꯥꯅꯨꯄꯤꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯂꯣ, ꯑꯩꯒꯤ ꯏꯃꯤꯡ ꯃꯌꯥꯅꯨꯄꯥꯅꯤ꯫" ꯍꯅꯨꯕꯤꯗꯨ ꯃꯊꯕꯥꯛ ꯌꯩꯗꯨꯅ ꯇꯦꯡꯊꯥꯔꯝꯃꯤ꯫ ꯎꯅ ꯎꯅ ꯃꯐꯝꯗꯨꯗ ꯃꯤꯌꯥꯝ ꯇꯤꯜꯂꯝꯃꯤ꯫ ꯍꯅꯨꯕꯤꯗꯨꯅ ꯃꯈꯣꯏꯗ ꯍꯟꯅ ꯍꯟꯅ ꯇꯥꯛꯂꯝꯃꯤ, "ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯃꯌꯥꯅꯨꯄꯥꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ, ꯑꯩꯍꯥꯛ ꯀꯔꯤ ꯇꯧꯒꯅꯤ?" ꯃꯌꯥꯝꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯗ ꯅꯣꯛꯂꯝꯃꯤ꯫ "ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯣ ꯅꯝꯗꯨꯅ ꯄꯨꯈꯤꯕꯗꯤ ꯅꯠꯇꯦꯗꯅ? ꯃꯁꯤꯗ ꯅꯪꯅ ꯀꯞ ꯂꯥꯎꯕꯒꯤ ꯀꯔꯤ ꯀꯥꯟꯅꯔꯤꯕ? ꯅꯌꯥꯅꯨꯄꯥꯅ ꯀꯔꯝ ꯀꯥꯟ ꯐꯥꯎꯕ ꯇꯞꯊꯅ ꯂꯩꯒꯅꯤ? ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤꯅ ꯑꯆꯨꯝꯕꯅꯤ꯫" ꯅꯨꯄꯤ ꯃꯆꯥꯗꯨ ꯄꯨꯗꯨꯅ ꯍꯅꯨꯕꯤꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯎꯃꯪ ꯑꯃ ꯐꯥꯎꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯃꯐꯝ ꯑꯃꯗ ꯄꯣꯊꯥꯅꯅꯕ ꯂꯦꯞꯂꯝꯃꯤ꯫ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯃꯥꯕꯨ ꯐꯅ ꯈꯜꯂꯤ꯫ ꯃꯈꯣꯏꯅ ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯕꯒ ꯀꯛꯆꯦꯡ ꯆꯥꯕ ꯁꯑꯣꯝ ꯑꯉꯧꯕꯗꯨꯒ ꯊꯦꯡꯅꯔꯦ꯫ ꯄꯥꯝꯗ꯭ꯔꯕ ꯑꯇꯤꯊꯤꯁꯤꯡ ꯑꯗꯨ ꯎꯕꯗ ꯁꯑꯣꯝꯗꯨ ꯃꯈꯣꯏꯔꯣꯝꯗ ꯆꯣꯡꯁꯤꯜꯂꯛꯂꯝꯃꯤ꯫ ꯍꯅꯨꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒ ꯁꯑꯣꯝ ꯑꯗꯨꯒ ꯅꯝꯅꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯐꯝ ꯈꯪꯗꯅ ꯅꯝꯅꯔꯝꯃꯤ꯫ ꯍꯅꯨꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯊꯧꯅꯥ ꯐꯅ ꯑꯃꯗꯤ ꯍꯩꯁꯤꯡꯅ ꯁꯑꯣꯝꯒꯤ ꯃꯉꯛꯇ ꯅꯝꯂꯝꯃꯤ ꯑꯃꯁꯨꯡ ꯃꯉꯛꯇꯨ ꯂꯩꯃꯥꯏꯗ ꯇꯛꯂꯝꯃꯤ꯫ ꯈꯨꯠꯂꯥꯏ ꯌꯥꯎꯗꯅ ꯃꯥꯕꯨ ꯍꯥꯠꯄꯗꯤ ꯉꯝꯗ꯭ꯔꯦ, ꯊꯥꯗꯣꯛꯄꯁꯨ ꯌꯥꯕ ꯅꯠꯇꯦ꯫ ꯃꯥꯒꯤ ꯐꯨꯔꯤꯠꯈꯥꯎꯗꯒꯤ ꯄꯩꯁꯥꯗꯨ ꯇꯥꯔꯛꯇꯨꯅ ꯃꯥꯏꯀꯩ ꯃꯔꯤꯗ ꯆꯩꯈꯥꯏꯔꯝꯃꯤ꯫ ꯃꯥꯒ ꯁꯑꯣꯝꯒ ꯐꯅ ꯀꯨꯏꯅ ꯅꯝꯅꯔꯦ꯫ ꯃꯇꯝꯗꯨꯗ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯃ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯎꯃꯪꯗꯨꯗ ꯇꯥꯔꯤꯕ ꯄꯩꯁꯥꯗꯨ ꯈꯨꯟ ꯈꯨꯟꯗꯨꯅ ꯂꯥꯛꯂꯦ꯫ ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨ ꯌꯧꯔꯛꯂꯦ ꯑꯃꯁꯨꯡ ꯂꯥꯡꯇꯛꯅꯅ ꯍꯪꯂꯛꯂꯦ, "ꯀꯔꯤ ꯇꯧꯔꯤꯕꯅꯣ?" ꯍꯅꯨꯕꯤꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯈꯨꯝꯂꯛꯏ, "ꯃꯁꯤ ꯑꯆꯝꯕ ꯁꯑꯣꯝ ꯅꯠꯇꯦ꯫ ꯑꯩꯅ ꯃꯥꯒꯤ ꯃꯅꯥꯇꯣꯟꯁꯦ ꯂꯩꯃꯥꯏꯗ ꯍꯦꯛ ꯇꯛꯄꯗ ꯃꯊꯨꯟꯗꯒꯤ ꯄꯩꯁꯥ ꯐꯥꯏꯕꯅꯤ꯫ ꯃꯁꯤ ꯅꯝꯅꯕ ꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯑꯩꯅ ꯃꯁꯤ ꯌꯣꯛꯂꯤꯕꯅꯤ, ꯒꯙꯥ ꯃꯆꯥꯒꯨꯝꯅ ꯇꯦꯕꯅꯤ꯫" ꯂꯂꯣꯟꯕ ꯅꯨꯄꯥꯗꯨꯅ, "ꯐꯔꯦ, ꯑꯗꯨꯗꯤ ꯅꯪ ꯁꯑꯣꯝ ꯑꯁꯤ ꯌꯣꯜꯂꯣ꯫ ꯃꯃꯜ ꯃꯇꯤꯛ ꯆꯥꯅ ꯄꯤꯔꯕꯗꯤ ꯌꯣꯜꯂꯒꯦ꯫ ꯑꯩꯍꯥꯛ ꯂꯨꯄꯥ ꯈꯧꯖꯥꯎ ꯑꯃꯗꯒꯤ ꯇꯥꯅ ꯂꯧꯔꯣꯏ꯫ ꯃꯍꯥꯛ ꯅꯣꯡꯃꯗ ꯂꯨꯄꯥ 10 ꯐꯥꯏꯕꯅꯤ꯫ ꯂꯂꯣꯟꯕꯗꯨꯅ ꯈꯜꯂꯤ, "ꯃꯁꯤ ꯂꯨꯄꯥꯒꯤ ꯏꯐꯨꯠꯅꯤ꯫ ꯑꯩꯅ ꯁꯤꯟꯐꯝ ꯀꯌꯥꯗ ꯌꯦꯡꯂꯦ, ꯑꯗꯨꯕꯨ ꯃꯁꯤꯗꯒꯤꯗꯤ ꯀꯔꯤꯁꯨ ꯅꯠꯇꯦ꯫ ꯃꯁꯤꯒꯤ ꯁꯑꯣꯝ ꯑꯁꯤ ꯐꯪꯂꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯅꯤ꯫ ꯑꯩꯍꯥꯛ ꯊꯕꯛ ꯑꯇꯩ ꯁꯨꯗ꯭ꯔꯕꯁꯨ ꯌꯥꯔꯅꯤ꯫ ꯏꯅꯥꯛꯇ ꯄꯩꯁꯥꯒꯤ ꯄꯩꯁꯥ ꯉꯥꯛꯇ ꯉꯥꯏꯔꯅꯤ꯫ ꯑꯗꯨꯅ ꯇꯥꯟꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦꯗꯅ꯫" ꯃꯍꯥꯛ ꯂꯨꯄꯥ ꯈꯧꯖꯥꯎ ꯑꯃ ꯊꯤꯔꯝꯃꯤ꯫ ꯉꯁꯥꯏ ꯈꯨꯜꯂꯛꯈꯤꯕꯗꯨꯁꯨ ꯂꯧꯔꯝꯃꯤ꯫ ꯍꯅꯨꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯁꯑꯣꯝꯗꯨ ꯂꯂꯣꯟꯕꯗꯨꯗ ꯅꯝꯍꯜꯂꯦ ꯑꯃꯁꯨꯡ ꯍꯥꯏꯔꯛꯂꯦ, "ꯃꯥꯒꯤ ꯃꯅꯥꯇꯣꯟꯁꯤ ꯂꯩꯃꯥꯏꯗ ꯇꯛꯀꯗꯕꯅꯤ꯫" ꯍꯅꯨꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯁꯑꯣꯝꯗꯒꯤ ꯅꯥꯟꯊꯣꯛꯄꯒ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯅꯨꯄꯤ ꯃꯆꯥꯗꯨ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ꯫ ꯈꯔ ꯆꯠꯂꯒ ꯂꯝꯕꯤꯗ ꯐꯤ ꯁꯨꯕ ꯑꯃꯅ ꯅꯨꯡꯁꯥꯗ ꯐꯤ ꯐꯧꯔꯝꯃꯤ꯫ ꯃꯉꯣꯟꯗ ꯍꯅꯨꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯎꯠ ꯎꯠꯇꯨꯅ ꯑꯊꯨꯝ ꯑꯍꯥꯎꯁꯤꯡ ꯑꯗꯨ ꯆꯥꯔꯝꯃꯤ꯫ ꯐꯤ ꯁꯨꯕ ꯑꯗꯨ ꯃꯇꯤꯟ ꯇꯥꯔꯦ꯫ ꯃꯉꯣꯟꯗ ꯆꯥꯅꯅꯕ ꯈꯔꯁꯨ ꯄꯤꯔꯝꯃꯤ꯫ ꯃꯗꯨ ꯆꯥꯕꯗ ꯐꯤ ꯁꯨꯕ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯦ꯫ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯍꯅꯨꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯃꯁꯤ ꯑꯆꯝꯕ ꯑꯊꯨꯝ ꯑꯍꯥꯎ ꯅꯠꯇꯦ꯫ ꯆꯤꯡꯁꯤꯒꯤ ꯋꯥꯡꯃꯗ ꯄꯥꯠ ꯑꯃꯒꯤ ꯃꯄꯥꯟꯗ ꯑꯈꯟꯅꯕ ꯄꯥꯝꯕꯤ ꯑꯃ ꯍꯧꯏ꯫ ꯑꯍꯥꯎꯕ ꯄꯣꯠ ꯑꯁꯤ ꯎꯄꯥꯟꯕꯤꯗꯨꯗ ꯄꯥꯟꯕꯅꯤ꯫ ꯆꯠꯂꯨ, ꯑꯄꯥꯝꯕ ꯃꯈꯩ ꯍꯦꯛꯇꯨꯅ ꯄꯨꯔꯛꯎ꯫ ꯄꯨꯛ ꯊꯟꯅ ꯆꯥꯎ, ꯑꯗꯨꯒ ꯄꯥꯠꯀꯤ ꯏꯁꯤꯡ ꯊꯛꯎ꯫ ꯀꯔꯤꯒꯨꯝꯕ ꯑꯍꯥꯎꯕ ꯌꯥꯝꯅ ꯍꯦꯛꯄ ꯉꯝꯂꯕꯗꯤ ꯌꯣꯜꯂꯒ ꯄꯩꯁꯥꯁꯨ ꯐꯪꯒꯅꯤ꯫ ꯃꯁꯤ ꯇꯁꯦꯡꯅ ꯌꯥꯝꯅ ꯍꯥꯎꯕꯅꯤ꯫" ꯐꯤ ꯁꯨꯕꯅ ꯃꯥꯒꯤ ꯋꯥꯗꯨ ꯆꯨꯝꯒꯅꯤ ꯈꯜꯂꯤ꯫ ꯃꯍꯥꯛ ꯊꯨꯅꯃꯛ
ꯆꯤꯡꯗꯨꯒꯤ ꯃꯥꯏꯀꯩꯗ ꯆꯠꯈ꯭ꯔꯦ꯫ ꯃꯥꯅ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯐꯤꯔꯣꯜꯗꯨ ꯁꯪꯕꯤꯅꯕ ꯍꯅꯨꯕꯤꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯐꯤꯁꯤꯡ ꯑꯗꯨ ꯃꯃꯜ ꯌꯥꯝꯕ ꯉꯥꯛꯇꯅꯤ꯫ ꯐꯤ ꯁꯨꯕꯅ ꯆꯠꯈꯤꯕꯒ ꯍꯅꯨꯕꯤꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯐꯤꯁꯤꯡꯗꯨ ꯌꯣꯝꯁꯤꯜꯂꯒ ꯁꯒꯣꯜꯗ ꯍꯥꯞꯆꯤꯟꯗꯨꯅ ꯄꯨꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯈꯨꯜ ꯑꯃꯗ ꯊꯨꯡꯂꯕꯗ ꯃꯍꯥꯛ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯎꯁꯥꯗ ꯐꯤꯁꯤꯡ ꯑꯗꯨ ꯌꯥꯟꯁꯤꯜꯂꯤ ꯑꯗꯨꯒ ꯌꯥꯝꯅ ꯂꯨꯞꯁꯤꯟꯅ ꯂꯥꯏ ꯅꯤꯡꯂꯝꯃꯤ꯫ "ꯑꯣ ꯃꯤꯇ꯭ꯔꯪꯒꯤ ꯎꯄꯥꯝꯕꯤ, ꯑꯩꯒꯤꯗꯃꯛꯇ ꯃꯨꯀꯥꯒꯤ ꯑꯐꯕ ꯃꯈꯜꯒꯤ ꯐꯤ ꯁꯥꯠꯍꯟꯕꯤꯌꯨ"꯫ ꯑꯗꯣꯝꯗ ꯆꯠꯈꯤꯕ ꯀꯔꯕꯥꯔ ꯇꯧꯕ ꯑꯃꯅ ꯃꯥꯅ ꯂꯥꯎꯔꯤꯕꯗꯨ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯎꯄꯥꯝꯕꯤꯗ ꯃꯨꯒꯥꯒꯤ ꯑꯐꯕ ꯃꯈꯜꯒꯤ ꯐꯤ ꯀꯔꯝꯅ ꯄꯥꯟꯕꯒꯦ? ꯂꯩ ꯁꯥꯠꯄꯒꯨꯝ ꯎꯄꯥꯝꯕꯤꯁꯤ ꯑꯉꯛꯄ ꯖꯥꯠꯅꯤ꯫ ꯑꯁꯤꯒꯨꯝꯕꯁꯤ ꯁ꯭ꯋꯔꯒꯗ ꯂꯩꯔꯝꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯐꯤ ꯄꯥꯟꯕ ꯎꯗꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯀꯅꯥꯅꯁꯨ ꯎꯈꯤꯗ꯭ꯔꯤ꯫ ꯃꯍꯥꯛ ꯍꯅꯨꯕꯤꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯪꯂꯝꯃꯤ, "ꯀꯔꯤ ꯇꯧꯔꯤꯕꯅꯣ?" ꯍꯅꯨꯕꯤꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯈꯨꯝꯂꯛꯏ, "ꯃꯁꯤ ꯑꯉꯛꯄ ꯎꯄꯥꯝꯕꯤꯅꯤ꯫ ꯃꯁꯤꯗ ꯂꯩꯒꯤ ꯃꯍꯨꯠꯇ ꯃꯨꯒꯥꯒꯤ ꯐꯖꯔꯕ ꯐꯤ ꯄꯥꯜꯂꯤ꯫ ꯃꯁꯤꯒꯤ ꯃꯁꯥꯗ ꯐꯝꯂꯒ ꯁꯨꯞꯅꯒꯤ ꯑꯁꯤꯃꯛꯇ ꯍꯥꯏꯒꯗꯕꯅꯤ, 'ꯑꯣ ꯃꯤꯇ꯭ꯔꯪꯒꯤ ꯎꯄꯥꯝꯕꯤ, ꯃꯨꯒꯥꯒꯤ ꯐꯖꯔꯕ ꯐꯤ ꯁꯥꯠꯍꯜꯂꯨ', ꯑꯃꯁꯨꯡ ꯃꯁꯤꯗ ꯇꯨꯔꯕ ꯐꯤꯔꯣꯜ ꯁꯥꯠꯀꯅꯤ꯫ ꯃꯗꯨ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯃꯍꯥꯔꯥꯅꯤꯒꯤ ꯅꯥꯛꯇ ꯐꯥꯎꯕ ꯂꯩꯔꯣꯏ꯫ ꯌꯦꯡꯉꯨ, ꯑꯩꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯅ ꯁꯦꯠꯂꯤꯕꯁꯦ, ꯃꯍꯥꯛꯇꯤ ꯐꯤ ꯑꯃꯅ ꯑꯅꯤꯔꯛꯇꯒꯤ ꯍꯦꯟꯅ ꯁꯦꯠꯇꯦ꯫ ꯃꯍꯥꯛ ꯅꯨꯡꯇꯤꯒꯤ ꯑꯅꯧꯕ ꯐꯤꯔꯣꯜ ꯁꯦꯠꯂꯤ꯫ ꯉꯔꯥꯡ ꯁꯦꯠꯄꯁꯤꯡ ꯑꯗꯨ ꯂꯩꯃꯟꯒꯨꯝꯅ ꯍꯨꯟꯗꯣꯛꯏ꯫ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯈ꯭ꯔꯕꯅꯣ ꯑꯩꯒꯤ ꯅꯨꯄꯤ ꯑꯁꯦ"꯫ ꯂꯂꯣꯟꯕꯗꯨ ꯐꯤꯒꯤ ꯀꯔꯕꯥꯔ ꯇꯧꯕꯅꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, "ꯃꯁꯤꯗꯒꯤꯗꯤ ꯑꯩꯍꯥꯛ ꯐꯤꯁꯥꯕꯤꯁꯤꯡꯗꯒꯤ ꯐꯤ ꯂꯩꯕ ꯑꯃꯗꯤ ꯐꯤ ꯇꯨꯍꯟꯕꯒꯤ ꯊꯕꯛꯁꯨ ꯂꯩꯔꯔꯣꯏ꯫ ꯐꯤꯁꯤꯡꯁꯤ ꯀꯌꯥꯗ ꯐꯖꯅ ꯇꯨꯔꯤꯕꯅꯣ"꯫ ꯃꯍꯥꯛꯅ ꯄꯩꯁꯥ ꯌꯥꯝꯅ ꯄꯤꯗꯨꯅ ꯄꯥꯝꯕꯤꯗꯨꯒꯤ ꯃꯄꯨ ꯑꯣꯏꯔꯦ꯫ ꯍꯅꯨꯕꯤꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯅꯨꯄꯤ ꯑꯗꯨ ꯄꯨꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯦ꯫ ꯂꯥꯡꯇꯛꯅꯕꯅ ꯊꯜꯂꯕ ꯂꯂꯣꯟꯕꯗꯨ ꯎꯄꯥꯝꯕꯤꯗ ꯀꯥꯈꯠꯂꯝꯃꯤ ꯑꯃꯁꯨꯡ ꯍꯅꯨꯕꯤꯒꯤ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯕ ꯃꯟꯇ꯭ꯔꯗꯨ ꯁꯣꯟꯗꯨꯅ ꯃꯉꯣꯟꯗ ꯐꯤ ꯄꯤꯕꯤꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯌꯥꯔꯛ ꯍꯟꯅ ꯃꯗꯨꯗ ꯃꯟꯇ꯭ꯔꯗꯨ ꯁꯣꯜꯂꯤ꯫ ꯃꯈꯅꯥꯎ ꯐꯨꯟꯕ ꯃꯈꯩ ꯅꯨꯃꯤꯠ ꯆꯨꯞꯄ ꯃꯟꯇ꯭ꯔ ꯁꯣꯟꯕꯗꯒꯤ ꯃꯍꯥꯛ ꯈꯪꯂꯦ, ꯄꯥꯝꯕꯤꯗꯨ ꯑꯆꯝꯕꯅꯤ, ꯃꯥꯕꯨ ꯑꯄꯪꯕ ꯁꯤꯕꯅꯤ꯫ ꯑꯍꯥꯟꯕ ꯂꯧꯅꯝ ꯍꯩꯕ ꯑꯅꯤꯗꯨ ꯃꯈꯣꯏꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯝꯕ ꯍꯅꯨꯕꯤꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯊꯤꯔꯤꯕꯅꯤ꯫ ꯃꯥꯕꯨ ꯊꯤꯅ ꯊꯤꯅ ꯑꯊꯨꯝ ꯑꯍꯥꯎ ꯌꯣꯟꯕ ꯗꯨꯀꯥꯟꯗꯨꯗ ꯊꯨꯡꯂꯔꯦ꯫ ꯃꯗꯨꯗꯒꯤ ꯃꯥꯅ ꯑꯊꯨꯝ ꯑꯍꯥꯎ ꯈꯥꯎ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕꯗꯣ꯫ ꯑꯊꯨꯝ ꯑꯍꯥꯎ ꯌꯣꯟꯕꯗꯨ ꯃꯈꯣꯏꯒ ꯂꯣꯏꯅꯅ ꯆꯠꯃꯤꯟꯅꯔꯝꯃꯤ꯫ ꯈꯔ ꯆꯠꯂꯒ ꯃꯆꯥꯅꯨꯄꯤ ꯐꯥꯈ꯭ꯔꯕꯤ ꯍꯅꯨꯕꯤ ꯑꯗꯨꯁꯨ ꯊꯦꯡꯅꯔꯦ꯫ ꯈꯔ ꯆꯠꯂꯒ ꯁꯑꯣꯝꯒ ꯂꯛꯅꯔꯤꯕ ꯂꯂꯣꯟꯕ ꯑꯗꯨꯁꯨ ꯑꯃꯨꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯁꯑꯣꯝꯒ ꯅꯝꯅꯔꯤꯕ ꯂꯂꯣꯟꯕꯗꯨ ꯃꯥꯏꯊꯤꯔꯕꯅꯤ꯫ ꯂꯧꯅꯝ ꯍꯩꯕꯁꯤꯡꯗꯨꯅ ꯁꯑꯣꯝ ꯑꯗꯨ ꯍꯥꯠꯇꯣꯛꯂꯦ꯫ ꯃꯊꯪꯗ ꯐꯤꯁꯨꯕ ꯅꯨꯄꯥ ꯑꯗꯨꯒ ꯑꯃꯨꯛ ꯊꯦꯡꯅꯔꯦ꯫ ꯃꯍꯥꯛ ꯐꯤꯔꯣꯜ ꯌꯥꯎꯗꯅ ꯁꯍꯔꯗ ꯃꯄꯨꯁꯤꯡꯗꯨꯒ ꯀꯔꯝꯅ ꯎꯅꯔꯨꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯗ꯭ꯔꯕꯗꯨ ꯃꯈꯣꯏꯅ ꯄꯨꯛꯅꯤꯡ ꯐꯥꯊꯕꯤꯔꯝꯃꯤ꯫ ꯃꯃꯩꯗ ꯃꯈꯣꯏꯅ ꯍꯅꯨꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯃꯌꯨꯝꯗ ꯐꯥꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯑꯀꯟ ꯑꯀꯟꯕ ꯋꯥꯍꯩꯅ ꯆꯩꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯅ ꯈꯨꯝꯂꯛꯏ, "ꯑꯩꯗꯤ ꯂꯧꯅꯝ ꯇꯧꯕ ꯅꯠꯇꯦ, ꯍꯨꯔꯥꯟꯕꯁꯨ ꯅꯠꯇꯦ꯫ ꯑꯩꯅ ꯅꯈꯣꯏꯒꯤ ꯄꯣꯠ ꯄꯨꯝꯅꯃꯛ ꯍꯟꯗꯣꯛꯀꯅꯤ꯫ ꯑꯊꯨꯝ ꯑꯍꯥꯎ ꯆꯥꯈꯤꯕꯗꯨꯁꯨ ꯃꯃꯜ ꯄꯤꯒꯅꯤ꯫ ꯈꯨꯠꯁꯥꯅꯗꯨ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯕꯒꯤ ꯇꯧꯕꯅꯤ꯫ ꯑꯩꯅ ꯃꯁꯤ ꯎꯠꯄ ꯄꯥꯝꯕꯅꯤ, ꯀꯔꯝꯅ ꯃꯤꯑꯣꯏꯕꯅ ꯃꯁꯥꯒꯤ ꯃꯅꯥꯇꯣꯟ ꯁꯨꯃꯥꯡ ꯎꯗꯦ꯫ ꯑꯩꯈꯣꯏꯅ ꯃꯤꯍꯧꯕ ꯃꯇꯝꯗ ꯃꯃꯤꯠ ꯇꯥꯡꯕꯅꯤ"꯫ ꯃꯍꯥꯛꯀꯤ ꯑꯐꯕ ꯃꯇꯧ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯕ ꯃꯇꯧꯗꯨꯗ ꯄꯨꯝꯅꯃꯛ ꯄꯦꯟꯅꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯤꯅꯥꯏꯁꯤꯡꯗꯨꯗ ꯑꯍꯥꯎꯕ ꯃꯊꯦꯜ ꯊꯣꯡꯅꯕ ꯑꯃꯗꯤ ꯑꯃꯣꯟꯕ ꯐꯃꯨꯡꯗ ꯇꯨꯝꯍꯟꯅꯅꯕ ꯌꯥꯊꯪ ꯄꯤꯔꯝꯃꯤ꯫ ꯃꯌꯥꯝ ꯄꯨꯝꯕ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯃꯥꯡꯈꯤꯕ ꯄꯣꯠ ꯍꯟꯅ ꯐꯪꯒꯅꯤ ꯊꯥꯖꯔꯝꯃꯤ꯫ ꯄꯦꯟꯅ ꯆꯥ ꯊꯛꯂꯒ ꯑꯁꯤꯕꯒꯨꯝ ꯇꯨꯝꯈ꯭ꯔꯦ꯫ ꯑꯍꯤꯡꯗ ꯍꯅꯨꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯈꯨꯜꯒꯤ ꯈꯨꯜꯁꯪꯕꯗ ꯆꯠꯂꯒ ꯄꯩꯁꯥ ꯄꯤꯖꯗꯨꯅ ꯃꯥꯒꯤ ꯃꯥꯏꯀꯩꯗ ꯌꯥꯎꯍꯜꯂꯝꯃꯤ꯫ ꯂꯩꯔꯛ ꯈꯨꯗꯤꯡ ꯙꯣꯜ ꯊꯤꯟꯗꯨꯅ ꯂꯥꯎꯊꯣꯛꯍꯜꯂꯦ, "ꯁꯛꯈꯪꯗꯕ ꯃꯤꯑꯣꯏ ꯑꯇꯤꯊꯤ ꯑꯣꯏꯅ ꯊꯝꯂꯝꯕ ꯌꯨꯝꯕꯨꯗꯣ ꯍꯌꯦꯡ ꯑꯌꯨꯛ ꯗꯔꯕꯥꯔꯗ ꯂꯥꯛꯀꯗꯕꯅꯤ꯫ ꯂꯥꯜꯍꯧꯕ ꯑꯣꯏꯕꯁꯨ ꯌꯥꯏ, ꯊꯧꯑꯣꯏꯗꯕ ꯃꯤꯗꯣ ꯂꯩꯕꯥꯛ ꯁꯦꯝꯕꯅꯤ ꯍꯥꯏꯗꯨꯅ ꯐꯥꯁꯤ ꯁꯒꯥꯏꯗ ꯀꯥꯍꯟꯒꯅꯤ"꯫ ꯂꯥꯎꯊꯣꯛꯄꯗꯨ ꯇꯥꯕꯗ ꯂꯧꯅꯝ ꯍꯩꯕ ꯑꯅꯤ, ꯃꯤꯊꯥꯏ ꯌꯣꯟꯕ
ꯍꯅꯨꯕꯤ ꯂꯂꯣꯟꯕ, ꯀꯔꯕꯥꯔ ꯇꯧꯕ ꯑꯃꯁꯨꯡ ꯐꯤ ꯁꯨꯕ ꯅꯤꯛꯄꯅ ꯂꯣꯏꯔꯦ꯫ ꯃꯈꯣꯏ ꯃꯊ꯭ꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯆꯦꯟꯅꯈ꯭ꯔꯦ꯫ ꯊꯥꯞꯅ ꯆꯦꯜꯂꯒ ꯉꯥꯏꯍꯥꯛ ꯅꯨꯡꯁꯥ ꯁꯣꯔ ꯍꯣꯟꯗꯣꯛꯇꯨꯅ ꯂꯧꯅꯝ ꯍꯩꯕ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯑꯩꯍꯥꯛ ꯂꯋꯥꯏꯒꯤ ꯂꯧꯅꯝ ꯍꯩꯕꯅꯤ, ꯅꯪꯅ ꯁꯍꯔꯒꯤ ꯂꯧꯅꯝ ꯍꯩꯕꯅꯤ꯫ ꯑꯉꯥꯡꯁꯤꯗꯤ ꯂꯧꯅꯝ ꯍꯩꯕꯁꯤꯡꯒꯤ ꯃꯀꯣꯛꯅꯤ꯫ ꯑꯩꯈꯣꯏ ꯃꯥꯒ ꯆꯥꯡꯗꯝꯅꯤꯡꯉꯥꯏ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯑꯩꯈꯣꯏꯒꯤ ꯃꯤꯠꯇ ꯎꯐꯨꯜ ꯆꯥꯏꯁꯤꯜꯂꯤ꯫ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥꯃꯛ ꯑꯣꯏꯔꯝꯂꯦ꯫ ꯄꯣꯠꯁꯨ ꯃꯥꯡꯂꯦ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯆꯦꯜꯂꯛꯂꯦꯗꯅ"꯫ ꯂꯧꯅꯝ ꯍꯩꯕꯁꯤꯡꯒꯤ ꯃꯀꯣꯛ ꯑꯣꯏꯔꯕ ꯍꯅꯨꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯅꯨꯄꯤꯃꯆꯥ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯍꯌꯦꯡ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤꯁꯤꯡꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯄꯨꯂꯞ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫